Moreda thokliba irang laksanaba pulisna tear gas masing khangdana kapkhrai. Wari sananaba Technopol Kendragi MLA D Korungthang amadi ADC gi member sing Moreda changsinkhrai. Lofam mai tharami haibagi wahogdagi Kamjong district ki Chasat amasong Sampui khul ani gi marakta chauna ungkhatnaba thokrai. Yum kaya mai thakrai. District Administration na CRPC gi dara chamaga nifumari chalaikhrai. Manipur ki ningthau leisemba sana zawbana Rajya Sabha mikhal gi damak nomination file tokhiba adu handoktrabadi mahakpu ningthau oina sakhanglaroi haina Federation of Haumina lokthokrai. Haukiba February ki tang 19 Hairok Part 2 Devi Mandop Laikai da thokhiba thodok mari leinana ngarang khulai paiba naha kharana mioi khara fu chaibada chenaba juvenile ama yaungna mioi hom police na khulai ga konana fagatkhrai. Fagalaba mioi sing adudi Hairok Part 1 mayai lekai digi thokchom dingku chahi 18 apokpa TH Mohan Khundongbam Johnson chahi kun apokpa KH Ibohol kawi hairi. OCM na lauduna chathariba class 11 amadi 12 ki exam yaithokle haina social media da viral oiriba si aranba pauni. Chathariba exam singa si yaithokpagi wafam leite haina Education S ki Commissioner T Ranjit na ngasi Bawupara da leiba Council of Higher Secondary Education Manipur OCM gi mayai loisang da pangthokhiba paugi mifam amada phongdokkhrai. Manipur State Legal Services Authority ki sponsorship makhada Manipur Central Jail Sajiwagi Legal Aid Clinic na District Legal Services Authority Imphal West ka khusamnaduna numit mangani gi oiba legal awareness program ngasedagi Imphal East District ki Sajiwada leiba Manipur Central Jail da hodokrai. Thasigi tang tareta nupi ama gang rape tokibagi thodokta chenabani haiba mioi mari adu Rims Complex ki Kombirei Kaithel da leiba Pharmacy Runners Association ga karigomba mari amata leinade thodo adu da chenai hairiba mioi mari adu association asigi member nate haina Pharmacy Runners Association gi maikei digi phongdokrai. Sana konungi fazaraba masak kaihandana hiram khudingda mateng pangbadi karishu akaiba leite tawbatapu Rajya Sabha gi MP gi mikhalda BJP gi mihut oina chongthorakpa sidi yaba ngamloi haina lining thau sanamahi thogal kanglob ukal amadi Women Association for Social Economic Development hairiba loop ahumna akan bamongda yaningda phongdokrai. Manipur ki ningthau leisemba sana zawbana Indian politics ta changduna handak pangthokadariba Rajya Sabha gi mikhalda BJP gi mirep oina chongthorakliba asi karigomba MP oina chatlage haibagi chapchaba firep laurabadi miyamna ikai khumnabata natana thak wangna thamliba ningthau khuvam thadokpiu haina ikal gi president O Bimola na phongdokrai. China gi Wuhan dagi horaktuna malem gi leibak chamaga kunmathoi henbada sandoraktuna tamthiraba laichet ama oiriba COVID-19 maram oiduna ngasi ayu fawbada mioi lising taruk ka changa ga tara humdoi sihan khibaga loinana COVID-19 positive oiba case ki masingna lakhama lising hufu mapan ga chahum ga marifu taret yaukhrai. Amaromda laina asidagi fagalakpa migi masingna lising hufu tara taret ka chani ga yankhai taret sukhrai. Nakal amaromda India da ngasi fawbada COVID-19 positive oiba mioi chamaga tara humdoi sukhrai. Amaromda laina asidagi fagalakhiba mioi masing tara humdoi yokhibaga loinana anina leikhidrai.